ꯃꯐꯝꯁꯤꯗ ꯑꯐꯥꯎꯕ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯐꯥꯎꯇ ꯊꯤꯟꯕꯤꯌꯨꯕ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯅꯣꯏꯒꯤꯁꯤꯗ ꯍꯤꯔꯣ ꯑꯃ ꯂꯩꯌꯦꯅ ꯄꯥꯎ ꯇꯥꯏ ꯃꯗꯨ ꯁꯠ ꯁꯠ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯐꯨꯗꯠꯂꯗꯣꯏꯅꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯥꯔꯛꯏꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯅ ꯀꯪꯂꯩꯄꯥꯛꯁꯦ ꯅꯣꯡꯃꯇ ꯁꯥꯟꯇꯤ ꯂꯩꯔꯣꯏꯗꯕꯅꯤ ꯅꯪꯂꯥ ꯉꯁꯥꯏꯗꯒꯤ ꯀꯨꯂꯥꯎ ꯂꯥꯎꯔꯤꯗꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯅꯪꯕꯣ ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯇꯣꯛꯈꯣ ꯃꯩꯇꯩ ꯃꯆꯥꯅ AIꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯔꯣꯕꯣꯠ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯇꯥꯗ꯭ꯔꯤꯕꯣ ꯌꯦꯡꯉꯣ ꯅꯪ ꯁꯥꯅꯤꯡꯕ ꯃꯤꯅ ꯁꯥꯁꯅꯨ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯪ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯒꯅꯨ ꯋꯥꯁꯨ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯩꯗꯤ ꯅꯪ ꯐꯨꯕ ꯂꯥꯛꯄꯅꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯕ ꯑꯃ ꯌꯦꯡꯅꯗꯣꯏꯅꯤ ꯃꯐꯝꯁꯤꯗ ꯈꯠꯅ ꯆꯩꯅꯔꯗꯤ ꯑꯃꯥꯡ ꯑꯇꯥꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯅꯤ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯔꯣꯕꯣꯠ ꯑꯁꯦ ꯄꯨꯊꯣꯛꯑ ꯆꯠꯈ꯭ꯔꯒꯦ ꯋꯥ ꯑꯃꯗꯤ ꯈꯪꯖꯤꯜꯂꯨꯀꯣ ꯈꯠꯅꯕꯁꯦ ꯅꯪꯅ ꯍꯧꯕꯅꯤ ꯑꯩꯗꯤ ꯈꯠꯅꯕ ꯄꯥꯝꯕ ꯅꯠꯇꯦꯀꯣ ꯀꯔꯣꯝꯗ ꯅꯣꯃꯤ ꯍꯤꯔꯣꯗꯨꯅ ꯇꯥꯔꯤꯗꯨꯕꯣ ꯊꯤꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯑꯁ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯉꯥꯎꯔꯦ ꯀꯌꯥꯝ ꯀꯨꯏꯔꯕ ꯖꯥꯠꯅꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯕꯣ ꯉꯁꯥꯏ ꯐꯖꯅ ꯐꯨꯊꯔꯛꯈ꯭ꯔ ꯃꯥꯜꯂꯦ ꯆꯠꯄꯒꯁꯦ ꯈ꯭ꯋꯥꯡ ꯂꯣꯏ ꯅꯥꯔꯦ ꯍꯥꯏꯕ ꯑꯩ ꯀꯣꯛꯁꯤꯁꯨ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯕꯨ ꯂꯣꯡꯅ ꯁꯦꯠꯊꯔꯒ ꯑꯇꯤꯌꯥꯗꯩ ꯇꯥꯔꯛꯄꯗꯨꯝꯗꯤ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯉꯕꯖꯥꯠꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯤꯔꯣꯅꯣ ꯇꯧꯔꯤꯗꯨꯕꯣ ꯐꯥꯏꯇꯤꯡ ꯐꯥꯎ ꯐꯖꯅ ꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯡꯈꯤꯕꯅ ꯍꯥꯜꯂꯦ ꯈꯨꯃꯥꯡꯗꯨꯁꯨ ꯄꯣꯁ ꯌꯥꯝ ꯇꯥꯗꯦꯍꯦ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯂꯦꯖꯔ ꯀꯥꯞꯊꯔꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯂꯣꯡ ꯑꯗꯨꯝ ꯁꯦꯠꯊꯈ꯭ꯔꯦ ꯑꯩꯅ ꯐꯨꯅꯕ ꯇꯝꯃꯤ ꯃꯌꯥꯝꯁꯤꯒ ꯍꯤꯔꯣꯗꯣ ꯊꯦꯡꯅꯔꯗꯤ ꯐꯖꯅ ꯐꯨꯗꯒꯦ ꯇꯧꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯎꯃꯪꯗꯨꯅ ꯇꯥꯁꯤꯜꯂꯒ ꯊꯤꯕ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦꯕ ꯃꯗꯨ ꯍꯤꯔꯣꯗꯣ ꯎꯃꯪ ꯃꯅꯨꯡꯒꯤ ꯁꯥꯅ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤ ꯂꯩꯔꯝꯗꯅ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯁꯥꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯗꯤ ꯃꯥꯒ ꯐꯨꯅꯕ ꯐꯪꯉꯔꯣꯏ ꯉꯁꯥꯏ ꯐꯖꯅ ꯐꯨꯊꯔꯛꯑ ꯃꯥꯜꯂꯦ ꯑꯩꯒꯤ ꯄꯋꯥꯔꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯁꯥꯁꯦ ꯀꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯇꯝ ꯈꯔꯗꯤ ꯎꯃꯪꯁꯤꯗ ꯂꯩꯕ ꯇꯥꯔꯤ ꯅꯠꯇꯦ ꯔꯣꯕꯣꯠꯇꯨꯕꯨ ꯀꯅꯥꯅ ꯁꯥꯔꯤꯖꯥꯠꯅꯣ ꯌꯦꯡꯕꯗꯒꯗꯤ ꯏꯪꯂꯤꯁ ꯐꯤꯂꯝꯒꯤ ꯑꯗꯨꯃꯥꯏꯅꯒ ꯄꯣꯁꯄꯨ ꯇꯥꯔꯤꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯔꯣꯕꯣꯠꯇꯨꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯁꯤꯒꯦꯗꯣ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯈꯟꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯎꯃꯪꯁꯤꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡ ꯆꯨꯕꯤꯔꯛꯇꯕ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯆꯨꯔꯛꯑꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗꯨꯗꯅꯦ ꯂꯩꯕꯒ ꯅꯨꯡꯉꯥꯏꯔꯣꯏꯕ ꯀꯗꯥꯏꯗꯅꯣꯃꯤ ꯑꯩꯅ ꯃꯥ ꯊꯤꯗꯣꯏꯁꯤꯕꯣ
ꯔꯣꯕꯣꯠꯇꯨꯅ ꯀꯥꯞꯂꯛꯄ ꯂꯦꯖꯔꯗꯣ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕ ꯀꯩꯅꯣꯝꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏꯁꯦ ꯀꯔꯤꯅꯣ ꯃꯊꯛꯁꯤꯗ ꯂꯪꯈꯠꯄ ꯄꯣꯠ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛꯇ ꯀꯥꯈꯠꯂ ꯌꯦꯡꯈꯤꯒꯦ ꯃꯈꯥꯗꯒꯤ ꯌꯦꯡꯕꯗꯗꯤ ꯗꯥꯏꯃꯟꯒ ꯃꯥꯜꯂꯨꯔꯦ ꯃꯁꯤꯗꯤ ꯗꯥꯏꯃꯟꯃꯛꯇꯤ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯦꯜ ꯁ꯭ꯇꯣꯟ ꯒꯥꯏꯗꯨꯅꯤꯅꯦ ꯐꯔꯦꯗ ꯔꯣꯕꯣꯠꯇꯨꯅ ꯀꯥꯞꯂꯛꯄ ꯂꯦꯖꯔ ꯑꯗꯨ ꯃꯁꯤꯒꯤ ꯈ꯭ꯔꯤꯁꯇꯦꯜꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯉꯥꯛꯊꯣꯛꯄ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯃꯁꯤ ꯊꯨꯒꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯁꯥꯕ ꯍꯧꯔꯒꯦ 마두기 헤로도 뭐하러 있자 우멍머누도다 우멍이 미워라가 아들레 베도자라 아이기 파이팅 스타일지 아무것도 없겠다고 버리 모은다 아시기도 바다나 포스타해 아무것도 헤로도가 푸르닌 그래다 헤로랑 국가다니게 돌아오다 ꯃꯁꯤꯃꯗꯤ ꯐꯖꯅ ꯐꯖꯔꯦꯍꯦ ꯈ꯭ꯔꯤꯁꯇꯦꯜꯗꯒꯤ ꯁꯥꯕꯅꯤꯅ ꯔꯣꯕꯣꯠꯇꯨꯅ ꯂꯦꯖꯔ ꯐꯅꯌꯥꯝ ꯀꯥꯞꯄꯛꯑꯁꯨ ꯉꯥꯛꯊꯣꯛꯄ ꯌꯥꯔꯅꯤ ꯁꯤꯕꯨꯗꯤ ꯐꯖꯔꯦ ꯑꯗꯣ ꯆꯈꯥꯎꯁꯤꯗꯤ ꯐꯖꯅ ꯍꯥꯡꯖꯤꯜꯂꯛꯑꯦ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯨꯈꯤꯒꯦ ꯆꯔꯥ ꯍꯦꯜꯂꯒꯅꯦ ꯔꯣꯕꯣꯠꯇꯨꯒ ꯐꯨꯅꯕꯒꯗꯤ ꯉꯝꯃꯔꯣꯏ ꯑꯩ 난 톱이 돌아있잖아 아이디 넌시에 우멍머는 나도 로트는 레그라다라나 칼로로버니 ꯀꯅꯥꯅꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯅꯪꯕꯨ ꯀꯅꯥꯅ ꯁꯥꯕꯅꯣ 까이노아무다 와한고흥가 항이구나 아이슈 낭기 민카드리 헤로 낭기 민시에 까리고게 ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯃꯤꯌꯥꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯍꯥꯏꯅ ꯈꯪꯅꯩ ꯅꯪꯅ ꯍꯪꯕ ꯋꯥꯍꯪꯁꯨ ꯑꯩꯅ ꯈꯨꯝꯂꯕꯅꯤꯅ ꯑꯩꯅ ꯍꯪꯉꯤꯗꯨꯁꯨ ꯅꯪꯅ ꯈꯨꯝꯃꯛꯑꯣ Kanglei Ngakpa ꯅꯪꯅ ꯍꯪꯅꯤꯡ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯨꯝꯒꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯇꯥꯕ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯅꯪꯅ ꯍꯪꯅꯤꯡ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯨꯝꯒꯦ ꯑꯩꯅ ꯀꯥꯞꯄ ꯂꯦꯖꯔꯗ ꯂꯣꯏꯅ ꯉꯥꯛꯊꯣꯛꯈ꯭ꯔꯦꯅ ꯃꯥꯜꯂꯦ ꯃꯁꯤ ꯍꯦꯔꯣꯁꯤꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯔꯤ ꯀꯔꯤ ꯀꯥꯟꯅꯩ ꯑꯗꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯔꯣꯕꯣꯠꯁꯦ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯅꯕ ꯃꯤꯌꯥꯝꯒꯤ ꯐꯅꯕꯗ ꯁꯤꯖꯤꯟꯅꯔꯗꯤ ꯀꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯔꯦꯗꯅ